LILONG da LEIBA Mari SUBA ASSAM Rifles na LILONG United Clubs ka KHUTSAMNARAGA punna sinduna nongmagi oiba lemna ana layingbagi kem amanga si Thoubal District ki LILONG Haureibi Mayai Lekai da LEIBA Idga Ground da Pangthokkhre. Ana layingbagi kem aduda Brigadier Ananya Bora, CDR 9 Sector Colonel Sandip Misra, Commander 4AR, LILONG United Clubs ki Convener Sajad Buyamayum, Social Worker Singh Mufti Sabir Shaha amadi Hazir Ramisu Hakthengna saruk yaduna kem adubu yengsinki. Ngasigi kem aduda Mumbai da best toba surgery, ophthalmology, orthopedics, gynecology, medicine amasung pediatrics ki specialist Dr. Kayasu saruk yaduna maikai adomgi nupi angang amasung chahi yamlaba ahal kayasu yauna miyoi cha kayada lemna ana layingbagi khudong chaba fanghankibata natana lemna hidak lamthak singsu yentokhi. Ana layingbagi kem adu pangthokpagi matangda LILONG United Clubs ki Convener Sajad Buyamayumna paumi singda fongdorakhibada matam sangna masana aduna leirabasing amadi athapada chatuna ana layeng tauba ngamdrabasing adugi mateng pangbo oina ngasi Mumbai da best toba specialist Dr. Kayamarum kem asida saruk yahanduna miyamda lemna ana layingbagi kem asi sinjabani. Kem asina tinjang kaijang daba masa maufa na LEIBA iramdam Manipur ama oihanbada chauna mateng panglagani haiba wafamsu sajatna fongdokhi. Ngasi asi COB Assam Rifles LILONG ki team duga koi LILONG United Club ka jointly koi one day free medical camp ama LILONG Haureibi Mayai Lekai gi asigumba Idga Ground asida koi pangthokchabani. Asigumba koi free medical camp sina maram orakanda matam sangna naraga leikraba aduga koi gi khara thapna chalakana layeng mangamjadaba aduga tohan ba koi gi layong kaya similon tabadagi akoi layeng ba phajana ngamdaba adumba ireisa kaya amada haiba free medical camp sina kanaba madugi benefit kaya ama koi piragani loinana koi gi haiba koi medical camp ase Mumbai da best over adumba doctor specialist kaya na mapungoina lembira kanda tohan ba koi gi specialist haiba koi gi medicine orthopedic adagi dermatology aduga koi gi kai haitare koi gi medicine gi tohan ba koi gi kano mayam ama specialist mayam lembira kanda haiba koi layeng pathap ase koi chathabani loinana Assam Rifle gi side tegi asigumba koi gi free medical camp asida hidak langdana singbasu free da lemna blame na koi gi provide toba koi lemna yenthokpagi thoromom su yawi masigumba koi gi kano free medical camp ase tohan ba koi gi LILONG gi mafam kaya ma da koi pangthorakhani haibagi LILONG Assam Rifle gi side tegi su koi thajabapi loinana asigumba activity mayam ase mase koi khudimak cooperation biminaraga koi gi tungda leiribe koi ireisa khudimak se na deyek taba tinjang kaijang taba strong Manipur ama oirapada sugumba medical camp asina achuba inot ama hapana hai wafam se koi LILONG United Club ki makedi thamjai.